Laibak thiba accident amadagi leikhidraba khangabok part 2 maisnam leikaidagi ningthauzam design singi imuk manunggi damakta ngasi Kangleipak News Tengbanglof KNTL Manipur gi members singna amadi miyamna KNTL Manipur gi khudangda maraibak thiraba imung asigi damakta mateng pangbirakhiba apunba senfam lising kuntra amadi jana thaknaba cheng hawai hand sanitizer face mask na chingba polam kaya ngasi leikhidraba and detain singi sarda sorat lana thoram nangnaba KNTL Manipur ge members singna leikhidraba and detain singi yumda chatuna imung manungda khusinakri hari KNTL Manipur ge General Secretary Saikhom AB Maitaina Phongdorakpada Laikhidraba and Dizen Singhi Pigliba Macha Ani Amadi Imung Manugi Awabada Makatana Group Asina Mating Pangkigani Amadi KNTL Manipur ge members sing Amadi Lamdam Asigi Pukchen Charba Kwai Pumna Makna Kangleipak News Tengbanglof KNTL Manipur ge Kutangda Mating Happy Rakiba Kwai Khudingmak Pusu Thagachaba Phongdokladuna Makatana Miyamna Amadi Lengangna Mijing Changpiduna Pangba Yaba Mating Pangbiyu haina su phongdoki. Asi Kangleipak News Tengbanglof KNTL Manipur da numit khaini gi mamangda laibak thiba thodom da laikhidraba khabo maisnam laikai digi thodan design singa hai bai gi yamba sigi damokda ngasi Kangleipak News Tengbanglof ki member singna amadi lamdam asigi nungsijara puchen chawba kayana angam ba sian gi mateng pangbiba chekang khudima ngasi asi laikhidraba yamba design gi yumda Kangleipak News Tengbanglof ki member sing amadi executive member singna hai ba Sepam singadu sinajabala sabani sida Kangleipak News Tengbanglof ki khothangda mateng pambil ki bapuchen chawba lamdam asigi Isiasan singa madi mapang khwai ki po Kangleipak News Tengbanglof ki maikai degi su thagasu phundokchari makhatana lebak thiba thoto laikhidraba and design singa gi himu manungda Kangleipak News Tengbanglof na makhatana mateng pangine hadana myang phundon shi Aroibida maroiba pau amu hande pizari